ngasi maya Manipur top channel gi maike di ma'am special content ma puduna laksari ma'am ngasi share tawjagaduri bje hauji thokliba thawdo wato Myanmar gi ba main oina topic sing si lokhachara kana ma'am na share tawjabani amasu Myanmar gi damakta karam lebak sina mateng pangning libage amasu pangpham su thokpage haibis gi matangna khana nainaba khena ba topic sing ma'am na share tawjage ma'am la fuktamina si aha mara hauji Myanmar do ina thokliba thawdo amagi oina lokhachara kana ma'am na hapsaramge Myanmar protester kun sikhibaga loinana punna sikhiba miyoi masing chamaga marfu yaure Myanmar ningthokaba numiki oina security force na akan makhongthang lokhalakpada miyoi kun amaga sikhibaga loinana hauzik phawbda sikhiba protester masing chamaga marfu yaure haina official source amana phongdorakli local monitoring group amana haikibda hokiba sayol tar umki mamang military junta na sakti paisin kriba matung tarakpa asida leba asida protest of gi khongjang changchilaki badagi sarang na fibam ama mayok na duna lakli February gi tarik amada military na sakti paisin duna elected surveillance leader Aung San Suu Kyi bu phajin duna thamki badagi miyoi sa kya na lambi sorok ta thulak duna protest of gi khongjang changchin duna lakli bani security force na protest to ribe miyam adu tear gas rubber bullet live round na singba sijina duna irang lakshina na bonari Assistant Association for Political Prisoner Local Monitoring Group nasu mi phakiba madi misimina thokiba masing adu yengsinbagi thabak satharibani ningthokaba numita sathakiba hingsa gi thaudokta miyoi kun sire Myanmar security force na akan makhongthang lokholakpadagi nomonomagi protester sibagi masing asi hengalakli UN gi maikaidigi pikhiba statement asi samaga kuntraganipan yoromlagani haibigi wafam lairi adubo local monitoring group oiriba Assistant Association for Political Prisoner nati sikiba migi masingasi samaga marfu helamlagani hairi ningthokaba numita sikiba miyoi singadu ayamadi anti-coup demonstrator ni makoi singadu gi marakta protest tawbigi khongjang changsinbada yaudaba civilian singsu yaukre Central Myanmar misiminagi thawdo adu ayamana thokibani commercial hub oiriba Yangon na sumi ahum sikre Yangon na sikiba mi ahum adugi manungda mayumda laijaba nupi ani amasu yaukre security force na lambi surokta numai pangkap ta kapadagi thawdo adu thokibani numaijing numita su khwaidagi sathiba oina miyoi nifuga mari sikhi hairi Yangon na lairiba town tarukta martial law thamjinkhre haujik security force na fagalaba miyoi singadu civilian court Wayel Bisar Sathabagi Mahuta Military Tribunal da Wayel Bisar Sathare Hairi Mara Asida United Nations gi Maikadigi Ngarang Pikiba statement amadi Myanmar da sikiba miyoi masing asi sama kuntraga nipan sure UN gi spokesperson Stephen Dujarric na haikibada hauzik phawbagi oina sikiba miyoi masing sama kuntraga nipan sure Yangon gi Halang Thayar area da ayam oina miyoi sing adu sikibani hairi UN Secretary General Antonio Guterres andi hingsagi thawong sing chatharibadu akan momona condemn tokre Myanmar gi security na santi ona protest tawgi kongjang sangchiliba miyoi singi mathakta hingsa yawa akan ba khongthang sing lakholakdibasi Myanmar gi miyam gi fundamental human right to thugai bani haidi UN gi sitna international committee singa Myanmar gi miyambu sagot pinaba taksin kibaga loinana makoina democracy hanjin hananaba taksiliba khongjang adu mai pakna honabada puning thawganaba khangan khre hairiba pawmusu phonakhi amasum hojik phoki oina Mizoram na karam laibak singna amasum state singna mapung oina mateng panghaningbagi habiski matangna mayamnu update pijaramge Myanmar gi wathokta India na mateng panghaningbagi apamba phongdokre Myanmar military na laiba adugi elected government pu ku tawduna namthuraga amukhana sakti paisin kibana maram oiraga laiba aduda thokliba thawdok singna miyoi kya sengraba matung laiba aduda amukhana santi puraknaba honabada India na mateng panghaningbagi apamba Mizoram Rajya Sabha gi member ke Banlabena na phongdorakli hiramasigi mari leinana Mizoram National Front gi lusingba Banlabena ngasi New Delhi da leba asigi vice president su oiriba Rajya Sabha gi chairman Venkaya Naidu ga unaduna wari sanakiba sida lusingba sina Myanmar military gi ot naibigi saitheng khangba ngamdraduna leba asida selakraba refugee singbu mating pinaba taksin kibaga loinana Myanmar da hanagi phibam hanjil hakna na bahona bada center na thawdang lohoningbagi apam su phungdokhi amaramda Myanmar da ki leba asida refugee samri rom sangakhre
हाइरिबे रिफ्यूजीसिंग अदु अयामना पुलिस पर्सनल ngakhtani miyamda onchilaga nomai kapnanaba pirakhiba order adubu police singna yakhidabadagi Myanmar military na makhoigi mathakta ot naiba horakhibani madugi matung makhoi Myanmar thadoktuna international boundary lanchinduna leba asida lakhibani leba asida changja pham lauduna laidiba refugees sing amu halan khiba haibisi makhoibu aikhoina hatpaga chap manai haina banla benana phungdorakli haina spaw sina mahatakhi अतोपा तेन पाव अमना म्यांमार पोर्ट की ममल का हेना वांगलकपदा UN नुंगनांग फुंगदोखरे म्यांमार हौजिक ओरिबा वाथो असिना मरम ओइदुना नोंगमदा संग्रबा याद्रबा पोलम सिंगी ममल अंगकपा फुंगना वांगखलकपा असिना UN की मैकेदिगी नुंगनांग फुंगदोरकली UN थादोरकपा सिरोल अमना हाय हौकिबा था अमा मखाय असिदा म्यांमार मिलिटरी कू असिना मरम ओइदुना लेबा वाथोक साउन ओइबदगी पोसै सिंगी ममल हानादगी सारा कुनगा मंगादगी कुंथ्रा फाव हेनगलकपा थेंगनरिबसी यामना लेबक थिबनी मसिना लेबासिगी लाइरबा मियामना यामना साउबा सैथेंग पिरगनी हौजिक लेबासिदा ओइरिबा वाथोक असिबु नोमनोमगी चखलकली लोइनना मिलिटरी सिंगना खोंजंगरोय पॉलिटिशियन जर्नलिस्ट अमदी एक्टिविटी सिंगदा सथबा मियोट मिनेगी सांगसु यामना हेंगलकले हौकिबा सयोल खरा सिदा म्यांमार गी सिक्युरिटी फोर्स सिंगना नोंगै कापदा मियोय सनिगी मयादा सिख्रबनी हौकिबा नुमाइजिंग नुमित असिमक्तरसु मियोय यांखैगी मयादा सिखिबा लैख्रबनी हैनसु पाव अमना मखा तारे मसु लोइसलपोयना ngasi फोंगिबसि फोंसिंगनिगी एडिटोरियल कलमदा हपकपा यामनमक मयामना तादा खंजिनबदा कानागनी खनबा कलंग खतंग मयामना हपसरमगे म्यांमार मिलिटरी कु लंजेंगनरकपसिंग मिनुंगसि यावदना इंथोकपदि सुमलोय हारिबो वफमसिनि मयामगी सुसुंगै सुदना मो थंबिरम कमेंट बॉक्स दा मयामदा शेयर तौजगे म्यांमार मिलिटरी कु लंजेंगनरकपसिंग मिनुंगसि यावदना इंथोकपदि सुमलोय मतम अमदा बर्मा कौनरमदगी हौजिंगना म्यांमार हाइना ममिंग थोन खरबा लेबा असि कुमजा इंग्लिश मो समपन निफुगनि पाना ब्रिटिश इंपियरदगी बर्मा इंडिपेंडेंस आर्मीना मनिंग मखातमखि डेमोक्रेटिक नेशन अमा सेमगतनबा होनबगी मयाय अमत लेहंदना इहान हानबु ओइना म्यांमार कुमजा इंग्लिश मो समपन यांखैगी निपानदगी मिलिटरी रूल चलाइबा होखि एन विन लेबा अदुगी लैंगाकलोन लैसेमलोन अमदी रूल चलाइबा होखि ने विन लेबा अदुगी लैंगाकलोन लैसेमलोन अमदी वायल लोइसंग पुनमक पाइसिनदुना कुमजा इंग्लिश मो समपन हुमफुगा निथोय फावब सलाइरमखि मदुगी मतुंग तारकपदा बर्मा सोशलिस्ट प्रोग्राम पार्टी हाइना ममिंग थोलगा अमुक हना मिलिटरी डिक्टेटरशिप की मखादा सही कुनगतरुक लेरखि सांगलब सही सिंग असिदा मिलिटरी सिंगना मिसम म्यांबु मखोयगी खुंबांग नुंगदा थमनबगिदमक मखल अमतगी इहौ होगनखिदे पॉलिटिकल पार्टी की लुसिंग कया महैरोय नहारोल कया मरुम अवाब नंखि मसिमंगना मरम ओइरगा लैबा अदुदा सिविल वार गी मतौगुमना मसिदा खुलाई पाइबगी इहौ होरखि हाइरिबा इहौ वदु हौजिक फाव मखा समथदुना लैबदगी म्यांमार लैबा असि चखलकलिबा लैबाक फाव ओहनबा ngamdri मपान लैबा क्याना लैबा असिबु तुकुचबा हंगोइबा मियेंगदा येंगदुना लैरि कुमजा इंग्लिश मो समपन हुमफुगनि थोइदगी इंग्लिश मो समपन मारफुगनि पान फावबा ने विन पान खिबा सांगलबा मतम असि सरुक अनि थोकना येंगबा याय अहानबा सरुक हाइबदि कुमजा इंग्लिश मो समपन हुमफुगनि थोइदगी इंग्लिश मो समपन हुमद्राग मरि फावबना मिलिटरी रूल अमसुम कुमजा इंग्लिश मो समपन हुमद्राग मरि दगिना इंग्लिश मो समपन मारफुगनि पान फावबना कॉन्स्टिट्यूशनल डिक्टेटरशिप फेस पांगथोक्तुना सिविलियंस गवर्नमेंट अमा लाखि मदुना मरम ओइरगा इंग्लिश सिंगनिगा तारागा मथोइदा मिलिटरी जुंता ऑफिशियली ओइना मुथक्कि मतम खरा लैताना पालुरबा तुंगदा म्यांमार गी अनौब मिखल अमा अमुक पांगथोक्तुना मथंग तामगी थौपुननबा मैंडेट लौनखि मैंडेट अदुदा ओंग सान सूची पार्टी नेशनल लीग फॉर डेमोक्रेसी ना अपुनबा बोचादा हुमद्रागा मथोइगा पॉइंट कुंथ्रागा निपान पांगदुना माइ पाखि कुमजा इंग्लिश सिंगनिगा कुनगी नवेंबर निपान पांगथोकिबा मिखल अदुगी फल मतुंगिना अनौब लेंगाक सेमबगी तांकक्ता यामना थाजदबा मवोंग अमदा पाइननबा थौरांग तौरिङै सही असिगी नवेंबर अमदा म्यांमार मिलिटरी कू तौदुना मियामगी लेंगाक मुथक्कि मिलिटरी कू तौखरबा मतुंग लैबाक अदुदा सही अमा इमरजेंसी लौथोकपगा लोइनना लैंगाकपगी मतिक मयाय पुनमक म्यांमार आर्मी की कमांडर इन चीफ मिन ओंग लेंग सिनखि कुमजा इंग्लिश सिंगनिगा कुनगी नवेंबर थादा पांगथोकिबा म्यांमार की डेमोक्रेटिक जनरल इलेक्शन अदु इनवैलिड ओइरे हाइना लौथोकि म्यांमार लेंगाकी प्रेसिडेंट विन मिन अमदी स्टेट काउंसिल ओंग सान सूची यावना लैबा असिगी मिलिटरी सिंग डिप्यूटी सिंग अमदी पार्लियामेंट की मिहुत पुनमक फाजिंदुना थमखि
Laibak adugi President Win Min gi mathakta COVID-19 gi kanglon thugairaga mikhal gi campaign chathakibagi maral amadi Aung San Suu Kyi gi mathaktana lon yadaba mongda review amasung communicable device sizinarambagi maral sikhi asiguma device asi Myanmar gi oinadi military degi hana ayaba lawba amasangi Myanmar gi lanmi sing asi constitution na yamna thak wangna thami amasung mapangal yamna kali laiba asida civilian government ama lairagasu maning tamna lengak mangamde matam ayamada lanmina yadaba thabak sing government aduna tawbangamde asigumba matik maya edu anoba lengak ama oina wasaknana ba thaurang tawkiba National League for Democracy na lanmi gi matik maya punama constitution semdok tuna laukthokhiba yai haibigi thajabada yumpham oiraga yamna sauna muknaba thulaktuna anoba lengak wasakadaba nomu watlingai military ku tawkibani ku asibu yaningdaba phongdoktuna Myanmar gi mafam ayamada misam mayamna asauba irang hauri irang asi namthananaba Myanmar lanmina khut thabda yamdrabada misam sani gi mathakta sikre kayamana fajinkhre kayamana thiba khangkide matang asida panjaning wafamdi democracy bu lanmi gi power namthaba haibisi malemda laidiba lengak amatan ayaba pide maramaduna tongan ba laibak singna Myanmar da makal kya gi athingba thamjilakre Myanmar lanmi gi miot minai ki badagi misam kya marum sapagadaba mafamda sen thorak pa haibisi hauna sani asigumba tanfamna Myanmar ga yumlo nariba Manipur su Myanmar masa sinchilaklo haningai leite makoi bu sanglak pa yaroi haiduna India government na athingba thamba haibisi miyoibigi minungsigi wafam nate lanjen narakpa singbu mangak paiduna inthok pa haibaduri sumgadaba mandi haibu wafam asini aduga mayam gi sumot tu sungsoi suduna comment box thambirama masum pathoksa ki bisa soi ki balan ki kya yor sum yam ngak pi gani haina Manipur top channel gi mekedi gi myam request tawjadi masum hauji ko enadi matang se kai energy and thank you.